Ipungo, baba sak saba hokhrene. Gitana machanupa Biki da hairamaga machagi kadagi thokre. Hoi ma, laage. Biki su mamagi matung inarai. Sak saba hek phamthabaga mapa kunjona. Office tuira nupa macha. Chatuni baba. Gita haihoragi khanduna mapa kunjoda yenglaga. Ibungo, nang office panang naba. Ay sak thongba, imungi hotnaba, hospital amung chatpa, ima ngamjene, ima se chahi humpu helabani ni nangba, imok su thirasi nei bunga. Kunjona mateng pangsilai. Hoi ni nupa macha, nang su sahi ayore, kana amung ai khike haibano. Biki wangang de tumina adumak jari. Gitana, kauthopu su kharatam, ima su wari, isu ka to pamene. Biki mama mapa ani da yenglaga. Kanase, ay thengle. Asi haira magahagot kre, aduga office na baloshili. Biki, larik yamna fan na horakpa, Dr. Gita amadi, retire ICP kunjogi, amata poksabani. Biki, Delhi University gi biochemistry da gold medalist ni. UPSC na lawba civil service exam mai paktuna, health department da deputy director oina lairi. Office ek hobaga, Biki gi phone do lai. Hello, sir. Biki, date 28 tagi hogadaba medical conference to adugi nangna khara mukta honau ko lakadori base India pumbadagini. Doctor, professor, researchers 500 ki mathangni. Yamna phajana leipam sapam ka to mukta silu. Fagani sir, ai loina soidana batawrage. Nang office ki thaba ka to amta pairuranu ne. Kuidre week ama khangare ko nasana chalaga yingsilu. Chopa yaba nate ko. Hoi sir. Phone to ek thamkhibaga chingle midu phachang lai. Hello sir. Hi, uda kuireda. Nang baw site lai haidai ne. Noi baba sojik ta call wari sanaramini. Baba na yadre Manipur do ina tawrani rims da. Faine du sa. Thabak sinbra haifeta koiru se hai baba. Nang sawarno. Ai thabak khara chile. Date 28 dagi medical conference ama Jenims ta tawduri all India gi ne. Adugi thabak yam chile hojik se. Noi father na director oirasu thabak ti loina ingonda inthoaba. As bit kati he ke tharaga la akan sida ba. Parese de 30 da chalase. Hoi yare adumaina hayudana. Biki na calling bell do khingi piona ma changlai. Sir kari takpi gadaba. Tada aisa tore mukta habiyo security singda. Aduga tada sign togadaba check togadaba file singsu aigi table da thambiramo. Hoi, fagani sir. Chingle bina, I should talk again today. Hoi, sawa de ko. Saude. Asi haram laga, chingle bithokre. Biki se thokla e. Asam na numichupa, Biki, thabak sat payaba chatle. Tawbayaba tawraba matungda, mayum dahala e. Lambida, gari manungdani. Boy now, hinjang sa sing a city. Tama, boiler di taliko chaba. Kaisa seba do there. Wahai duna penjarage. Nang karandom tangakhu yam wari jani ngasi ai. Aribadi adumaina dum leiba taba. Aikhoi dine yumdan kibaga nanaw nupina ne. Tamo kaina kauraga seba effect tawrakpada waba ka se swai. Hai balo jingai Bikina. Yare da. Khara kalak chawo. Yare to omni Tamil man basidi ba. Hinjang do pok laikhrase. Noi kaya no chadu se hangnaruro. Kezi tarir mungna yani da tamo. Fare dudi se sidalai roko. Boinau du thokri gari dagi security singduda insang hauba chadore haina laurami. Biki gari gi class du tapna haitharaga akoibudu tapna hinglai. Ningsinglai kauragi khanna kaukhraba maisak hapa khak oina thoklagadaba matamdo. Dada, thengli lao haiba. Ngasai de ngairi ni ko. Tu, minna se tara khak ngairi ba. Tuisan ga nang da base yam phajaba dawna. La isidi ngang dana lerano tongo se. Thor kana thor se ba. Oi thor se. Bek ta ban na maga apple amaga yabane chawo. Hoi dada, ai di Nungshibi jani ne dada se. Asumna awaba ngakta ngairaba thamoiduna pothajabo oina Ningsingbagi kanadraba wari ama ningsinglingai
Boinauna garida kakhalakpadu khanghaudre. Tamo chalase. Biki do khangpre khangi. Chalase. Ai thongdage tamo kayam hauge yengoba. Tawru nangna thokpa. Ngadi kadai. Leire e. Asumna mayum hek yobaga boinauna ngado mamada pirame. Akhodi si oina tawrage ma. Hairamaga thokre. Biki su security mayam duga sangoi da hinjang thongduna wari watai saduna lay. Biki na boinau loiraga hairo ko ai thabam ta tawruge. Oi tamo. Biki hek jangkhibaga gopena boinau ibo chak tu yengune he nahangi du chaba yade ko. Hera nahangi du dibako TikTok pairingai da uhaudre he. Ho adune phone dong hak ta thamoba aduga fazana yengu haise. Yes yengjarage bodu khut ani suisidi amana phone amana chak phone su thaba yaba nate ne. Hek soiraba nang ko peta pelo khanggadawne nang. Boinau na peta pelaga ne sangom khara ijalaga kheron thoedana aduga tapengi birthday ni haraga charu lori kaino. Si haraga boinau du matanda no e. Gopen kanarar khanduna tumi laikre. Robert na yarise nabani to lushilo lambana yadrimni. Hai saksiga figure ni na Franco e maladana lami charagi kaida sakta jiga mundana chagiro ha. Franco male haibasi masina mawoire Robert ki asawi. Robert na yare tiki turukhoi figure duga chuhi lawthokraba chupkhai khraba chuhik maladana ba. Mayam do pulam nokminei aduga tumin amuk lainei. Biki magi kada file amani yengi. Conference da yaugadaba Manipuri macha outside da laikhiba singduki list do amuk paikhatli. Dr. Sanjana Thoksom, Assistant Professor, Delhi. Duga ni subaisna Dr. N. Nibasing, Assistant Professor, Sikkim. Sum mathang yenglingai phone du ring lai. Loiraba boinau. Lori tamo thire chaba yare kumtharo. Hoi. Biki na paramba list da 70 subada yauri Dr. Laisi Patna. Mana paramba na 65 suba phawni. Chesang mayam do fazana loishilaga Biki saksaba kumkre. Magi security mayam duga wari saduna noktuna chaksaminakre. Hainabalai mi amaga gi marakta khetnaba thamlaba punsidi paisa paibagi nungayai phabo oidunasu mioi balaktagi athoibo oikiba mioi singna mi khudingma pocha manana ikai khumnabada phangkhiba thamboigi oiba nungsiba laina phawba kalakchaba nungaiba adudi phangba ngamloi. Biki officer ni haibagi chawthokpa leitaba migi sinphambusu ikai khumnaba leiriba magi security mayam sibu mayambani manauni khanjaduna toina chaksaminai koiminai chetminai arai leita tanai. Biki bu moina sumachin manau oina khali. Maru oina Biki gi driver so oriba boinaudi Biki da koidi. Tamo hairaga hainingba pumba panghai da hai. Mayam gi hainingba leirasu boinaudi insilibani. Biki conference ki sinba langbadu numit kharanisi thabak yam chilli. Mayumda nungdang natana leiba phangdi. Asumna numit kharani haukre. Ngasi conference hoba numitni. Jennings ki conference hall da lakliba mayam da loina fami. Thauram asida CM, Governor, Health Minister atai masak naiba mioi kaya su yauri. Program conductor na. As a part of today's opening function, I would like to call upon AKOIJAM, Deputy Director, Health Department, Government of Manipur, to come on the stage to deliver vote of thanks to these colorful people. Biki stage da kakhalai. Biki na. Good morning, ladies and gentlemen. Asumna kuirabagi matungda Biki ubada amadi Biki gi khonjal tabada maya marakta phamlibi leisi ki thamoida dada haiba wai asi kaurai. Adubu makhol tokna tanaba kaubadi ngamde. Biki na piriba speech tu mata seludre. Biki bu munna yengi wari sananingba fauраклibani. Phamliba chair du dagi hagotlaga Biki gi makhut paiduna chingduna puraga kanasu udaba mafam amada puduna chetlaga nungsi amuktang di hainingba phaurai. Biki du speech piramaga stage dagi kumthakibaga leisi gi mitmang dagi mangkre.
Chahi tarukki matungda uraga wari sahaude khanbada leisi nungaitana lehawi. Numisigi numidangdu leisi tumthaba yadre. Biki bu ningsingi. Mathang unaradi wari sagi khanduna leikre. Aduga ningsinglai Biki na mangonda propose tawkhibado. Leisia. Kai hagadaba. Chinglembina haibado kai khaliba. Nanglo Biki haise. Mane pokhum amtangdi. Haiba loidre leisina. Ay angang oiri matam zadre. Singlembida so haikibani. Biki ikaina mamay ngangsina leiki. Leisi ningsinglaga haife noktuna monduda mamay dulotuna tumkre. Nongalaga numit chupa leisina Biki lakprana numit chupa ngaiki. Adubu Biki di laktre. Asumna numisima okre. Adubu leisina di Biki bu wari sananingba asum hengalai. Mathangi numi day 30 da haina khibagi matung ina Biki amasu Chinglembi koiba chatminari. Pangthengdi thengloisiko. Ai hayengi ba moi conference da thiluna ba paper ma'am semuduine ba. Chinglembina yaroi ko taningde aina tawri khaya doi ning sidi. Hoi ado thengloise. Ngasi si Chinglembina Biki da thamoigi ba pum bahai gi khanduna lakpani. Angang oiringai dagi Chinglembina Biki bu nuksijai. Adubu Biki na leisi haibiyu haiba numitagi haiba ngamdraduna lakpani. Mabani gi nuksibagi matau uraga thamoi kaiduna lakpani. Adubu hazikti Biki da haiba matam jare khanna haike tawjabani. Adubu Biki na asi fajadra asi yenguse somda laune. Biki na tawriba mayamduda Chinglembi tanja phangdraduna haibadi ngamdri. Maru oina Biki na mabu marup oina khanba wakhal sida Chinglembisu hainingba kayadi haidre. Ngasidi aina khara laknare ne khoi sarse. Aina laknarira nangna laknarira khangdre tawrise. Fare yumsi yore. Ele herogi ko. Hoi bye. Bye. Yumeobaga Biki du irulu jaraga magi tawgadaba tawraba matungda numidangi chakcharaba matung che mayam ama semduna leiringai Biki gi kolai. Hello sir. Santana Bikia paper sing do sembal loisilabo. Hoi sir ai sembal loire hayeng pirurage. Oh paper set 1 2 do table ama da piramu. Atai table dine set ama hekta yai. Hoi sir aina dum piramage. Hoi nangna soidana tawroko. Hoi sir. Asumna numit adu hokre. Ngasi conference marini chanba numit ni. Hayengdi conference ki aroiba numit ni. Biki conference loikrati fani thabak tawbodo wari khalibani. Biki paper mayam du thiluna ba loishinba hokre. Machinda Biki tu tumina soli. Masije day 31 hai. Kari khalurabano khangde Biki du nokfet tawi. Aduga upudagi light blue machugi furitu lauthoktu na litli. Aduga mingsil yengi. Mingshel aduda nokfet taw na noklamlaga Jenims tamna conference taw famda lai. Asumna conference taw riba mafamda yawbaga Biki na boinao se paper bandalani se nang pairo. Ai ahum se pairake. Lao ai gi tung law ko. Hoi tamo. Che mayam du puduna Biki changlai. Conference hall gi table 1 2 3 mathang thariba adomda. Thongsin he kansilaga leithorakpada Dr. Nan Manipuri nupi amana Biki da thomjilakpada Biki du boinauta amu yeisili. Ani du paper mayam du ga ture. Paper sing adu pumcha hik chaire. Boinau sauna fu hogolaglaga mitu ro milawi. Asi haiduna nupi du da chongsingi tawi. Biki na boinau du makhuthatuna. Boinau yare. Mabuk tappa Biki yam ingthana. Soikredi to. Adugi saruksi se kholo. Boinau che do khunkhre. Nupi du da Biki do ansilai. It's okay. Don't think otherwise. Nupi du na. It's my mistake. Okay. It's fine. Let me help. Asi hairaga che do khunge na lukthakibada. Nupi du gi marumda leptuna leiriba leisi amadi Biki michanari. Biki thamoi do karino matawkhre. Ikai duira harau duira nok duira kap duira. Karamba wahai gi arthana phongdokpa ngamgani. Chahi 3 ki matung
thamoigi kundoni haina khanjakhiba Biki gi thamoigi Neshilean thamoigi kundoni haina khanjarabasu lei paring sembadi yakhidraba thamoigi kundo oikidraba Nungshibi mabu ubada Biki du sat leithokre